Manipur Police na Lamlai Police Station na konba Tello Makha Lekaida Leiba Lo na Thingkraba Lalholup NRFM gi Kadar Singh na Leiramba Mafam Ama Tugai Khibaga Loina na Lalholup Asigi Kadar Taret Pagatpangamle Hari Police Tagi Fangba Pau Amana Hai Fagalaba Miyoi Singh Adudi Moirang Them Somo Kanta Atopaming Pakpa Chahi Kuntaruk Thongam Iboton Atopaming Thauyanba Chahi Kuntramari Haishnam Rohit Maitai Atopaming Mangangamba Chahi Kuntranithoi Yaikhom Inau Atopaming Jinglai Chahi Kun Namai Rakpam Jotin Maitai Atopaming Pherapa Chahi Kuntrahumdoi Ningthaujam Prem Kumar Atopaming Punsirol Chahi Kuntranithoi Amadi Hemam John Atopaming Athoiba Chahi Kuntranithumdoi ni Hari Makoidagi Kusu Khulai Kaya Marumsu Phagatpangamki Phagalaba Khulai Sing Adudi A1 Assault Rifle Ama Rifle Adugi Magazine Ama Amadi Kapa Yariba Nongmai Maru Taramanga AK-47 Rifle Ama Rifle Adugi Magazine Ama Kapa Yariba Nongmai Maru Tarahumdoi Magazine Yauba Insas Rifle Ani Amadi Kapa Yariba Maru Taranithoi SLR Rifle Ani Rifle Sing Adugi Magazine Aniga Kapa Yariba Maru Kuntra Bulletproof Jacket Manga Mobile Phone Ahum Amadi Wallet Anini Faraba Miyoi Sing Asi Miyamdagi Namduna Senkhai Thungkhai Toba Amadi Logi Wangbada Kusu Khulai Lalon Bada Chenaba Miyoi Sing ni Hainasu Police ki Pau Asina Makhatari